Being Dabiri was saying quite Kudimaku, Hanmak to the Picket channel for Taminasi Community channel, Lepanite and a Sayul couldn't get no margin with couldn't get Hamjari, but Sayul Girasi fall, Nataram Noxeri, Madi, Kono Kurumjari, a Sigil Girasi full could have Tamjari Badon, the Marokam from Manga. Nasisu Pudun and Axeri, Mahusagumna, Adamak Lepanite and Sayul get when up Putuxeri, but no margin with putting it Hamjaba, Sayul Girasi fall, then a Sigit Tanka Asida. Ngasi August ki tang kun mari dagina lakadori ba August ki tang kun tra fawbagi oiba sayol sigirasi fol kudol tamjana bagi dama pudon lakseri mohsagum tangkak ani thamjabagi matogumna ngasi su adumak thamjage ahan matangkakta tang kun mari dagina tang kun taruk fawbagi ama duga lemhori ba tang kun tare dagina tang kun tra fawbagi ama thamjagani rasi fol kudimaki oina Aksang the Kari Kari fall lady, Loina Luna Mahiroi sing na Kari Kari, Sayul si the fall lady haba. Masung Maruina, Pakang ni sabi sing the fall Kari Kari lady habado, Tamjaraga, Luisin Jagadabani. Rasifun Tarani Toysida, Mahusagumna, Mes Rasifol the Hojari Haraga, Matang Manauna and the Muxatazaraga, Aroi but Tarani Toysu the lady ba, Minerasifol Asiloka Seraga, Luisin Jage. Udol Tamjage, Nasi. Agas ki tang kun mari dagina lakatari ba agas ki tang kun tra tang jinamit fawbagi oiba sayol sigira se fol kudol tamjage miyang taminasi. Hi Miyang, ako'y papay tikitin sa extract video please. For the ma'am, ngasiki tamjadi ba sayol gira se fonda ningsang na taminaba madi miyang taminaba kitan jato nawinarasi. Han masi mes rasi fol tamjage. Mes rasi fol giwina ahan matagaki tang mari dagina kuntaruk fawagi manungda tabak thoromda hay singba uninggo matam oigani ano mamay pakani lamda sakani ano gumaruk fangani gulim hori batang kuntaret tagina kun tra fawagi manungda suba nomba karbar tawba mati pungi say to usingi wanya na kana jaba matamni haksangi oina di thoidong na kaiba leite aduga mahigi oina habidi mahiroi singi oina masagi mahida yamna fajana sathajaba ngamjaba matamni pakang le sabi singi oina di thongna jagani ni subada breast rasi folgi oina han matang ka kitang kun mari dagina kuntaruk fawbugi manungda ana daba mafamda amadi mioi singda asa yamna thamduna Ayamada matam mangani. Masana thamiba asasing ado kanafam karimata khangdaba matam oigani. Karbar tawriba singi oinasu sel tuongba yamna watjaba matamni. Mangumakti mangoi. Mari mata yumda thunglagani. Lemhoriba tang kun taretagina tang kun sa fawbagi manungda lamda satpa kaide ungisay tawba sana kanabigi thabakta mingsat phangani. Nogo paw tagani. Wano masakri thangani haksangi oina di kaite mahigi oina di fazana dawag sathagani wakang le sabi singi oina di haina singnagani ahum subada mithun rasi folgi han matagaki tang kun mari dagina kun taruk fawbagi manungda fam hongdo hongjen tawgani leifam su hongdo hongjen tawgani manduna lerakkiba sel kaya masjid phangjaduna haraujaba nungaijaba matam amadi daigani anubu maruk kaya ama unagani lemhoriba tang kun taretagina tang kun tra fawbagi manungda lau singubagi thabakta yamna saukhatjaba matamni karbarda sel tongani inung manung sengbat sagatkani haksangi oinadi kaide mahigi oinadi fazana damuk sathagani wakang le sabi singi oinadi haina singnagani mathangda karkar asi folgi oina tang kun mari dagina kuntaruk fawagi manungda laikai ki tabak thoramda matam mangani sel makong pangani lamda chatkani pung isay tawba drama tawba singi oina yamna mingchat phangjaba matamni sana konabagi lambi dasu adumak mingchat phangba matam oigani aduga lemhoriba tang kuntaretagina kuntra fawagi manungda imung manung sengbat sagatli wano mamay pakani sasan ki karbarda sel mangani Pom hongi haksangi oina di kaide mahigi oina di fazana satli aduga wakang le sabi singi oina di haina singnagani sinha rasi folgi oina tang kun mari dagina kun taruk fawbagi manungda wano mamay pakani karbar saukatkani mathau singani laikai gi thabak thorom da pukning sanggani lemhoriba tang kun taretagina
ꯀꯨꯟꯊ꯭ꯔꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯐꯣꯝ ꯍꯣꯡꯉꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯃꯤꯡꯆꯠ ꯐꯪꯉꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯊꯩ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯟꯌꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 14ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯁꯨꯕ ꯅꯣꯝꯕ ꯁꯦꯜ ꯃꯆꯤꯠ ꯃꯆꯤꯠ ꯐꯪꯒꯅꯤ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯗ ꯄꯦꯟꯗꯕ ꯂꯩꯒꯅꯤ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯑꯅꯧ ꯑꯅꯧꯕ ꯄꯣꯠꯆꯩ ꯂꯦꯞꯁꯤꯟꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ ꯇꯥꯡ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯣꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯃꯁꯤꯒꯤꯗꯃꯛ ꯋꯥꯅꯣꯝꯕꯗꯁꯨ ꯌꯥꯝꯅ ꯆꯀ꯭ꯔꯤ ꯊꯥꯡꯒꯅꯤ ꯃꯔꯤ ꯃꯇꯥ ꯊꯨꯡꯂꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯀꯥꯟꯅꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯆꯠꯂꯤ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯇꯨꯂꯥ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 24ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯐꯣꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯈꯔ ꯂꯩꯒꯅꯤ ꯀꯔꯕꯥꯔ ꯆꯥꯎꯈꯠꯂꯤ ꯂꯣꯇꯔꯤ ꯌꯥꯎꯕ ꯀꯥꯟꯅꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯃꯔꯤꯗ ꯁꯦꯜ ꯆꯠꯀꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯉꯝꯒꯅꯤ ꯂꯩꯀꯥꯏꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯊꯋꯥꯏ ꯌꯥꯎꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯐꯖꯅ ꯑꯗꯨꯃꯛ ꯆꯠꯂꯤ ꯂꯣꯏꯅꯅ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 24ꯗꯒꯤꯅ 26 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯉꯤ ꯁꯨꯕ ꯅꯣꯝꯕ ꯀꯥꯟꯅꯒꯅꯤ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗꯤ ꯁꯦꯜ ꯃꯥꯡꯒꯅꯤ ꯃꯔꯤ ꯃꯇꯥ ꯌꯨꯝꯗꯁꯨ ꯊꯨꯡꯂꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅ ꯐꯖꯅ ꯑꯗꯨꯃꯛ ꯇꯧꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯍꯥꯏꯅ ꯁꯤꯡꯅꯒꯅꯤ ꯙꯅꯨ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 24ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯜ ꯃꯈꯣꯡ ꯄꯥꯟꯒꯅꯤ ꯃꯊꯧ ꯆꯤꯟꯒꯅꯤ ꯅꯤꯡꯕ ꯊꯨꯡꯕ ꯋꯥꯠꯂꯤ ꯐꯝ ꯍꯣꯡꯒꯅꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯇꯣꯡꯕ ꯋꯥꯠꯂꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯕ ꯃꯇꯝꯅꯤ ꯃꯔꯨꯞ ꯌꯥꯝꯒꯅꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯑꯗꯨꯒ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯟꯕ ꯈꯔ ꯐꯥꯎꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯆꯌꯣꯜꯁꯤꯗ ꯊꯨꯡꯅꯖꯕ ꯃꯇꯝꯅꯤ ꯑꯁꯨꯝꯅ ꯃꯊꯪ ꯆꯠꯊꯖꯔꯛꯄꯅ ꯃꯊꯪ ꯑꯁꯤ ꯃꯀꯔ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 24ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯐꯣꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯃꯔꯤ ꯃꯇꯥ ꯂꯥꯛꯀꯅꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯋꯥꯅꯣꯝꯕ ꯃꯥꯏ ꯄꯥꯛꯀꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯝꯒꯠ ꯁꯥꯒꯠꯄꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯒꯅꯤ ꯀꯔꯕꯥꯔ ꯁꯦꯜ ꯇꯣꯡꯒꯅꯤ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯀꯥꯟꯅꯒꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯈꯨ ꯈ꯭ꯋꯥꯡ ꯅꯥꯒꯅꯤ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ ꯃꯊꯪꯗ ꯂꯧꯈꯠꯆꯒꯦ ꯀꯨꯝꯕ ꯔꯥꯁꯤꯐꯣꯜꯒꯤ ꯑꯣꯏꯅ ꯇꯥꯡ 24ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯐꯝ ꯍꯣꯡꯗꯣꯛ ꯍꯣꯡꯖꯤꯟ ꯇꯧꯒꯅꯤ ꯋꯥꯅꯣꯝꯕ ꯆꯀ꯭ꯔꯤ ꯊꯥꯡꯅ ꯃꯥꯏꯗꯤ ꯄꯥꯛꯀꯅꯤ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯀꯌꯥ ꯑꯃ ꯇꯥꯒꯅꯤ ꯃꯤꯉꯣꯟꯗ ꯂꯩꯈꯤꯕ ꯁꯦꯜ ꯐꯪꯒꯅꯤ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ ꯇꯥꯡ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯄꯨꯡ ꯏꯁꯩ ꯇꯧꯕ ꯁꯥꯟꯅ ꯈꯣꯠꯅꯕꯒꯤ ꯊꯕꯛ ꯃꯤꯡꯆꯠ ꯐꯪꯉꯤ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯉꯝꯒꯅꯤ ꯑꯅꯧꯕ ꯃꯔꯨꯞ ꯀꯌꯥ ꯑꯃ ꯐꯪꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯊꯣꯏꯗꯣꯛꯅ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯃꯌꯥꯏ ꯑꯣꯏ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯂꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤꯒꯤ ꯈꯨꯗꯣꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕꯗ ꯃꯤꯟꯅ ꯔꯥꯁꯤꯐꯣꯜ ꯑꯃꯨꯛ ꯊꯝꯖꯒꯦ ꯑꯍꯥꯟꯕ ꯇꯥꯡꯀꯛꯀꯤ ꯇꯥꯡ 24ꯗꯒꯤꯅ 16 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯅꯧꯕ ꯅꯨꯡꯉꯥꯏꯕ ꯄꯥꯎ ꯇꯥꯒꯅꯤ ꯊꯕꯛ ꯐꯪꯕ ꯂꯟ ꯐꯪꯕ ꯑꯣꯏꯒꯅꯤ ꯂꯝꯗ ꯆꯠꯄ ꯀꯥꯏꯗꯦ ꯏꯃꯨꯡ ꯃꯅꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯀꯅꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯃꯤꯡꯆꯠ ꯐꯪꯒꯅꯤ ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯇꯥꯡ 18ꯗꯒꯤꯅ ꯇꯥꯡ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯥ ꯁꯟꯒꯤ ꯀꯔꯕꯥꯔꯗ ꯁꯦꯜ ꯃꯥꯡꯉꯤ ꯂꯣꯇꯔꯤ ꯌꯥꯎꯕ ꯁꯦꯜ ꯃꯥꯡꯒꯅꯤ ꯃꯔꯤ ꯃꯇꯥ ꯆꯥꯎꯒꯅꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯗꯦ ꯃꯍꯩꯒꯤ ꯑꯣꯏꯅꯗꯤ ꯑꯇꯟꯕ ꯈꯔ ꯐꯥꯎꯒꯅꯤ ꯑꯗꯨꯒ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯊꯨꯡꯅꯖꯒꯅꯤ ꯑꯁꯨꯝꯅ ꯊꯝꯖꯔꯤꯕ ꯆꯌꯣꯜꯒꯤ ꯔꯥꯁꯤꯐꯣꯜ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯇꯦꯟꯁꯤꯟꯖꯅꯕꯒꯤ ꯇꯥꯟꯖꯥꯗ ꯌꯧꯔꯛꯂꯦ ꯃꯊꯪ ꯆꯌꯣꯜꯗ ꯑꯃꯨꯛ
ꯑꯅꯧꯕ ꯔꯥꯁꯤꯐꯣꯜ ꯑꯃꯒ ꯏꯔꯣꯏꯅꯅ ꯃꯊꯪ ꯊꯥꯒꯤ ꯔꯥꯁꯤꯐꯣꯜꯁꯨ ꯑꯗꯨꯝ ꯃꯤꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯖꯔꯛꯈꯤꯒꯦ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯉꯝꯈꯩ ꯂꯩꯇꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯕꯒꯤ ꯏꯔꯣꯏꯅꯅ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ